ꯐꯥꯖꯤꯟꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯊꯥꯗꯣꯔꯛꯇ꯭ꯔꯕꯗꯤ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯗꯦ ꯁꯔꯨꯛ ꯌꯥꯔꯣꯏ ꯖꯣꯏ ꯀꯤꯁꯟ꯫ ꯕꯤꯕꯤꯁꯥꯅ ꯃꯤꯁꯤꯒꯤ ꯃꯇꯥꯡꯗ ꯁꯦꯝꯈꯤꯕ ꯖꯦ.ꯑꯦ.ꯁꯤ ꯐꯥꯖꯤꯟꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯊꯥꯗꯣꯔꯛꯇ꯭ꯔꯕꯗꯤ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯗꯦꯒꯤ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯔꯣꯏ꯫ ꯃꯤꯌꯥꯝꯅ ꯋꯥꯗꯨꯅ ꯂꯩꯔꯒ ꯊꯧꯔꯝ ꯑꯁꯤ ꯌꯥꯎꯕꯒꯤ ꯋꯥꯍꯟꯊꯣꯛ ꯂꯩꯇꯦ ꯍꯥꯏꯅ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯈꯨꯃꯨꯛꯁꯝ ꯖꯣꯏ ꯀꯤꯁꯟꯅ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯈꯣꯌꯥꯊꯣꯡꯗ ꯂꯩꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯉꯁꯤ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ ꯈꯨꯃꯨꯛꯁꯝ ꯖꯣꯏ ꯀꯤꯁꯟꯅ ꯍꯥꯏꯈꯤ, ꯕꯤꯕꯤꯁꯥꯅ ꯃꯤꯁꯤꯒꯤ ꯑꯆꯨꯝꯕ ꯂꯂꯥꯡ-ꯂꯪꯖꯟ ꯄꯨꯊꯣꯛꯑꯣ ꯍꯥꯏꯅ ꯂꯥꯎꯖꯔꯤꯕ ꯖꯦ.ꯑꯦ.ꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯐꯥꯖꯤꯟꯈꯤꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯑꯣꯡꯅꯤ꯫ ꯈꯣꯡꯖꯪꯒ ꯃꯔꯤ ꯂꯩꯅꯅ ꯐꯥꯖꯤꯟꯈꯤꯕꯁꯤꯡ ꯊꯥꯗꯣꯔꯛꯇ꯭ꯔꯕꯗꯤ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯗꯦꯒꯤ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯒꯤ ꯋꯥꯍꯟꯊꯣꯛ ꯂꯩꯔꯣꯏ꯫ ꯕꯤꯕꯤꯁꯥꯅ ꯃꯤꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯕꯟꯗ ꯀꯧꯈꯤꯕ ꯃꯇꯝꯗ ꯃꯤꯌꯥꯝꯅ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯅꯔꯛꯈꯤ꯫ ꯕꯟꯗ ꯃꯄꯨꯡ ꯐꯥꯅ ꯆꯠꯊꯈꯤ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯤꯌꯥꯝꯅ ꯑꯆꯨꯝꯕ ꯂꯂꯥꯡ-ꯂꯪꯖꯟ ꯄꯥꯝꯃꯤ ꯍꯥꯏꯕꯅꯤ꯫ ꯖꯦ.ꯑꯦ.ꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯐꯥꯖꯤꯟꯗꯨꯅ ꯖꯦꯜꯗ ꯊꯝꯖꯤꯟꯕꯗꯒꯤ ꯑꯋꯥꯕ ꯈꯥꯡꯗꯨꯅ ꯂꯩꯔꯤ꯫ ꯑꯆꯨꯝꯕ ꯂꯂꯥꯡ-ꯂꯪꯖꯟ ꯄꯨꯊꯣꯛꯑꯣ ꯍꯥꯏꯅ ꯂꯥꯎꯖꯕ ꯍꯥꯏꯕꯁꯤ ꯁꯤꯇꯤꯖꯟꯒꯤ ꯔꯥꯏꯠꯅꯤ꯫ ꯃꯤꯌꯥꯝꯅ ꯑꯋꯥꯕ ꯇꯥꯗꯨꯅ ꯂꯩꯔꯒ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄꯒꯤ ꯊꯧꯔꯝ ꯀꯔꯝꯅ ꯌꯥꯎꯒꯅꯤ? ꯃꯤꯌꯥꯝꯕꯨ ꯅꯨꯡꯉꯥꯏꯍꯟꯕ ꯃꯊꯧ ꯇꯥꯏ꯫ ꯃꯤꯌꯥꯝꯒꯤ ꯈꯣꯜꯂꯥꯎ ꯇꯥꯕꯤꯐꯝ ꯊꯣꯛꯏ꯫ ꯊꯥ ꯑꯁꯤꯒꯤ 13 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯖꯦ.ꯑꯦ.ꯁꯤ ꯑꯃꯗꯤ ꯈꯣꯡꯖꯪꯁꯤꯡꯒ ꯃꯔꯤ ꯂꯩꯅꯅ ꯐꯥꯖꯤꯟꯈꯤꯕꯁꯤꯡ ꯊꯥꯗꯣꯔꯛꯇ꯭ꯔꯕꯗꯤ ꯑꯒꯁ꯭ꯠ 15ꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯌꯥꯎꯔꯣꯏ꯫ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯗꯦꯒꯤ ꯊꯧꯔꯝ ꯃꯥꯡꯑꯣꯏꯅꯅ ꯖꯦꯜꯗ ꯂꯩꯔꯤꯕꯁꯤꯡ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯈꯣꯡꯖꯪ ꯑꯁꯤ ꯊꯥꯡꯃꯩꯕꯟ ꯖꯦ.ꯑꯦ.ꯁꯤ ꯈꯛꯇꯒꯤ ꯅꯠꯇꯦ, ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤꯅꯤ꯫ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕ ꯄꯥꯔꯇꯤ ꯑꯃ ꯑꯣꯏꯔꯤꯕ ꯕꯤ.ꯖꯦ.ꯄꯤ. ꯊꯥꯡꯃꯩꯕꯟ ꯃꯟꯗꯂꯥꯟꯁꯨ ꯉꯔꯥꯡ ꯕꯤꯕꯤꯁꯥꯅ ꯃꯤꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯈ꯭ꯔꯕꯅꯤ꯫ ꯕꯤ.ꯖꯦ.ꯄꯤ. ꯃꯅꯤꯄꯨꯔꯒꯤ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯔꯤꯕ ꯃꯁꯥ ꯌꯥꯎꯅ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯈꯤꯕ ꯑꯗꯨꯒꯤꯗꯃꯛ ꯊꯥꯒꯠꯂꯤ꯫ ꯃꯤꯌꯥꯝꯒꯤꯗꯃꯛ ꯊꯕꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯄꯨꯛꯅꯤꯡ ꯊꯧꯒꯠꯅꯤꯡꯉꯥꯏ ꯑꯣꯏ꯫ ꯁꯤ.ꯄꯤ.ꯑꯥꯏ.ꯅꯆꯤꯡꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯀꯌꯥꯅꯁꯨ ꯕꯤꯕꯤꯁꯥꯅ ꯃꯤꯁꯤ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄ ꯂꯩꯈ꯭ꯔꯦ꯫ ꯕꯤꯕꯤꯁꯥꯅ ꯃꯤꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯅꯨꯄꯤꯁꯤꯡꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯃꯇꯝꯗ ꯅꯨꯄꯥ ꯄꯨꯂꯤꯁꯅ ꯅꯨꯄꯤꯒꯤ ꯃꯈꯨꯠꯇ ꯁꯣꯛꯄ ꯅꯨꯡꯉꯥꯏꯇꯦ꯫ ꯅꯨꯄꯤ ꯄꯨꯂꯤꯁ ꯁꯤꯖꯤꯟꯅꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯨꯄꯤ ꯄꯨꯂꯤꯁ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯅꯨꯄꯤꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯃꯇꯝꯗ ꯅꯨꯄꯥ ꯄꯨꯂꯤꯁ ꯊꯥꯖꯤꯟꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤꯕ ꯅꯨꯄꯤꯒꯤ ꯃꯈꯨꯠ ꯃꯁꯥ ꯁꯣꯛꯄ ꯑꯁꯤ ꯅꯨꯡꯉꯥꯏꯇꯦ꯫ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯕꯨ ꯏꯀꯥꯏ ꯈꯨꯝꯅꯩ ꯍꯥꯏꯔꯒ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯆꯠꯊꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯆꯨꯝꯕ ꯄꯥꯝꯕ ꯃꯤꯑꯣꯏꯁꯤꯡꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕꯗ ꯇꯤꯌꯔ ꯒ꯭ꯌꯥꯁꯅꯆꯤꯡꯕ ꯀꯥꯞꯇꯨꯅ ꯀꯤꯍꯟ ꯈꯪꯍꯟꯕꯒꯤ ꯊꯕꯛ ꯆꯠꯊꯕ ꯌꯥꯅꯤꯡꯗꯦ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫